ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯉꯥ ꯑꯣꯏꯅ ꯊꯣꯡꯖꯔꯒꯦ ꯃꯁꯤ ꯂꯩꯕ ꯃꯆꯜ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯍꯥꯟꯕꯗ ꯉꯥ ꯂꯩꯔꯦ ꯃꯇꯨꯡ ꯇꯥꯕ ꯍꯦꯟꯖꯥꯡꯗꯅ ꯁꯤ ꯁꯣꯏꯖꯤꯟ ꯕꯝꯕꯨ ꯁꯨꯠ ꯃꯁꯤꯗ ꯄꯣꯇꯥꯁꯤꯌꯝꯒꯤ ꯁꯔꯨꯛ ꯌꯥꯝ ꯋꯥꯡꯉꯤ ꯁꯤꯗꯅ ꯇꯣꯃꯦꯇꯣ ꯃꯁꯤꯗꯁꯨ ꯄꯣꯇꯥꯁꯤꯌꯝꯒꯤ ꯁꯔꯨꯛ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯀꯦꯜꯁꯤꯌꯝꯒꯤ ꯁꯔꯨꯛꯁꯨ ꯈꯔ ꯌꯥꯎꯏ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯁꯣꯏꯖꯤꯟ ꯊꯣꯡꯕꯗ ꯈꯤꯇꯪ ꯊꯥꯛꯀꯦ ꯈꯟꯗꯅ ꯁꯦꯝꯕꯅꯤ ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯗꯩ ꯐꯗꯤꯒꯣꯝ ꯁꯤꯗꯅ ꯁ꯭ꯄꯥꯏꯁꯦꯁ ꯃꯔꯨ ꯃꯔꯥꯡ ꯃꯆꯜ ꯃꯣꯔꯣꯛ ꯒꯔꯝ ꯃꯁꯥꯂꯥ ꯃꯤꯔꯆ ꯃꯁꯥꯂꯥ ꯃꯆꯨ ꯑꯗꯒꯤ ꯊꯥꯎ ꯆꯅꯝ ꯇꯤꯜꯍꯧ ꯁꯤꯡ ꯁꯤ ꯖꯤꯔꯥ ꯄꯥꯎꯗꯔꯅꯤ ꯁꯤꯁꯨ ꯑꯩꯅ ꯈꯔ ꯊꯥꯛꯆꯒꯦ ꯑꯗꯒꯤꯗꯤ ꯇꯦꯖꯄꯇꯥ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯏꯕꯗ ꯑꯂꯨ ꯄꯤꯁ ꯄꯤꯁ ꯀꯛꯄ ꯃꯁꯤꯁꯨ ꯃꯆꯜ ꯃꯔꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯍꯥꯟꯕꯗ ꯑꯩ ꯃꯁꯤꯗ ꯐ꯭ꯔꯥꯏꯡ ꯄꯥꯟꯁꯦ ꯁꯥꯜꯂꯒ ꯊꯝꯃꯦ ꯃꯁꯤꯗ ꯉꯥꯁꯦ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯇꯧꯒꯦ ꯉꯥꯁꯦ ꯍꯥꯟꯅ ꯈꯖꯤꯛꯈꯛ ꯍꯥꯐ ꯐ꯭ꯔꯥꯏ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯣ ꯁꯤꯗ ꯑꯩ ꯑꯣꯛꯀꯗꯧꯕ ꯆꯥꯡ ꯊꯥꯎꯁꯦ ꯑꯩ ꯍꯥꯞꯄꯒꯦ ꯊꯥꯎꯁꯦ ꯑꯩ ꯍꯩꯔꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯍꯧꯖꯤꯛ ꯂꯩꯊꯔꯦ ꯊꯥꯎ ꯁꯥꯔ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯩ ꯉꯥꯁꯦ ꯑꯃꯃꯝ ꯊꯥꯗꯔꯒꯦ ꯃꯁꯤꯗ ꯃꯆꯨ ꯈꯔ ꯇꯣꯞꯄꯒꯤ ꯃꯍꯨꯠꯇ ꯑꯩ ꯈꯔ ꯆꯥꯏꯁꯤꯟꯖꯒꯦ ꯃꯁꯤꯗ ꯑꯩꯅ ꯃꯆꯨ ꯊꯥꯛꯈꯤ ꯃꯇꯨꯡꯗ ꯉꯥꯁꯦ ꯌꯥꯝ ꯗꯤꯞ ꯐ꯭ꯔꯥꯏ ꯑꯣꯏꯅ ꯇꯧꯒꯗꯧꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯊꯣꯡꯒꯗꯧꯕꯅꯤꯅ ꯁꯤꯗ ꯑꯩꯅ ꯉꯥꯁꯦ ꯀꯥꯏꯗꯅꯕ ꯆꯥꯡ ꯑꯃꯗꯪ ꯇꯥꯎꯕꯅꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯉꯥꯛꯇꯪ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯊꯝꯃꯁꯤ ꯉꯥꯁꯦ ꯈꯔ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟꯅꯤ ꯆꯪꯉꯛꯄꯒ ꯁꯥꯏꯠ ꯑꯃꯃꯨꯛ ꯑꯣꯜꯂꯒ ꯉꯥꯏꯍꯥꯛ ꯀꯨꯞꯁꯜꯂꯒ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯑꯍꯥꯟꯕꯩ ꯊꯥꯎꯗꯨꯗꯤ ꯉꯥ ꯇꯥꯎꯈꯤꯕꯩ ꯊꯥꯎꯗꯨ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯗ ꯐ꯭ꯔꯦꯁ ꯊꯥꯎ ꯈꯔ ꯆꯥꯡ ꯌꯦꯡꯉꯒ ꯍꯩꯔꯦ ꯑꯍꯥꯟꯕꯗ ꯇꯦꯖꯄꯇꯥ ꯍꯥꯟꯅ ꯊꯥꯗꯔꯁꯤ ꯑꯗꯒꯤꯗꯤ ꯇꯦꯖꯄꯇꯥ ꯊꯥꯗꯕ ꯃꯇꯨꯡꯗ ꯖꯤꯔꯥ ꯈꯔ ꯆꯥꯏꯁꯤꯟꯖꯔꯒꯦ ꯃꯍꯥꯎ ꯑꯣꯏꯅꯕ ꯑꯗꯒꯤ ꯆꯅꯝ ꯍꯥꯟꯅ ꯊꯥꯗꯔꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯇꯤꯜꯍꯧ ꯁꯤꯡ ꯈꯔ ꯊꯥꯛꯀꯦ ꯑꯍꯥꯟꯕ ꯑꯣꯏꯅ खितंग गोल्डन ब्राउन चंगलगा लोसे मतुंग दा सोजिना माचन देगे मई से खितंग कंखलंगे
sida hawai thang mo hapchenjage thangda tomato paste ai changi nga hapchenge yam hapoi si tomato paste da potassium ga calcium ga saruk yawo sida aina jinga yanana thongjabai wani mayamna pamdaraga bodi haptar si ai mayam ga pambani ado sana pamjabagi masida kanaba yawbagi jinda da khamen simga yana thongjabani ni matungda alu jam hapchenjage đã mọ tép vào cái trái sân nhé mọ tép có xin mà nằm máu yau nó xin thắc ra bani này đã mà xí đây là mọ cái tăng powder hấp chân rồi cái 1 spoon lắm mà chú sẽ ngay tạo ngạc ngô đã khởi yếu khởi nè chỉ giảm hấp ra rồi spoon lắm hạt nè mà sẽ đây sai ngô đã xin giảm hấp cái đấy đủ bộ ở quạt phải xem một thật hấp chân rồi cái ra cái tăng powder dệt nang chai sanjage chai na ngau ba haipek ngau matung da si yare chang yenga ga mahi yenga hape yare sing se hap matung da thum chang yenga ga aina nga ngau da su thum se hap chagi de au sei sa yang chigi yenga ga chang am da thum jap chage sarok ga tha da basu ai nga se adu bo ai nga se mahi se sarok ta na dum nga se dum tak na dum tha da zarage nga je thada matung da mai lei khalage aduga khumjalaga sawalase munba ngai minarase okay khata bana sai matung da alu se mulla brenge yare masida lo shalase hadi gom se gar chai shalase nga thongba tengko ama haibadi 1 serving da yawa nutritional facts khara haijage ahamada protein 20 grams dietary fiber 3 grams potassium 400 milligrams fat 20 grams amasung energy 350 calories yawi machi mathakta yawba other minerals and vitamin khara su haijage vitamin A vitamin B amino acid calcium phosphorus, magnesium, amadi atai nutrients khara su yauri. Chai hinjang thongiba matamda thau yarige yamna sijanabiganu. Thau yamna sijanaba matamda hakchangda energy hena consume tawgani. Masina maram oiraga hypertension, haibadi high blood pressure na chingba tholi. Hinjang thongai da mai simu thokre adubo chinna chin loishalore. Asigi damakti matang loishanjarage. Makata bala kadoba video mayam je mayam na nushida yengbiyu amadi subscribe tawba kawbiram gano